पाउचदे यमफम ओइबा पाउ खरा अपडेट तौजरे LMG na Kumar ki imung da sel git tengbang pikre like minded group LMG Manipur na kahena awaba taraba musing da tengbang bagi konithoi su tengbang thorom hoida ngase sugnu kendra ki manung chanba sugnu municipal council ki ward number 1 ki khabuk palace da leiba jingangbam rojita gi mapuroiba Kumar khwang na badagi hawat ka khat pangam da amri rojita gi manibok purnima su nadun awafam da taribe mong asida LMG Manipur na lupa lising tara tengbang khe LMG ke secretary Sorokhaibam original singba miut kangbu amada zatuna tengbang ngasi rojita gi mafam da kosinage tengbang thor madu gamari ilaina LMG ke secretary S Ojina fongdora kibada ka hena warabe mungasi gi thamoi soklaba pawdo mama ISTV news ta jaru padage grupa sigi member ke ana mating pangse hana propose dorak padagi harba tengbang asigi matang da executive council da pokhatana khandara pamatung da ngasi gi tengbang asi janan fund gi policing tara asi tengbang jabane ngasi ke khongsa da LMG ke assistant secretary Sangita Marang Themjau na grupa sige maruiba member sing thoinu Godrimayum inausa nomai them Robinson Laisram ibungo konjengbam ponima nomai them ibotomba maimom Devika Khaidem Susila mai mabadi KS maino ning thauja su saruya ki haire atopa editorial gi kalam amada lol gi sai naba kya leibana identity crisis thokle Manipuri lol Bharat Sangbidan gi Pansuba settled the Salalaba state asigi mairoi lobsing Nipan Suba settled the Salanaba state asigi mairoi lobsing civil society organization singhamade miyamna matam sangna khongjang jangsin tu laklaba matung English sing amagasa parmarfudan thogi agus kunda settle language na Bharat Sarkar na sakhang bike Manipur lol asi state asida khunda mina riba frop sing marakta faunol amasu oibata natana malem da ngan riba lol sing da ki Manipuri lol asina Karisuhan dana laibanate sahi amakata chak manana Bharat Sangbidan gi Nipan Suba settled language oina sakhang khraba konkani amasung Nepali lol ngasi de Bharat ke select yaukre aduba Manipuri lol di Bharat ke select yaupa ngamdana leire masigi marui bamaram di aikoi masal gi barakta mitai haba sahna amalaiba amri sarkar lol asi sakhorana da bahwana ba state ki budget amadik jaba sanpam hapta ba masong puning jangba wat padagi oigane aikoi ki lol asi aikoi ki identity amani lol gi chain ba kaya amalaiba maram na identity crisis kaya thokle lol hian kan oi lagliba crisis asi sum thokna ba hona bada institutionalize tawba ki tangai fada ba musumang da ta ton leire hena mas da mari le ba sarkar ki loisang akhang hai sing mairoi lob sing amadi myam gi apun ba khanani na ba mi phamama pangthok tan baram chana yana ba ma prangna ba hona dun sai na ba si loisana da ba hona min na ga da bane masigi daita sarkar na lofam thoge Housing Bengali mayekta lairiba masing jamlaba lairik sing asi aikoi ki Manipuri lol da translate tawtana lol ki pokai thalanna ba khona kadabani hiramasida intellectual aibai bi mairoi lup sing asu asobu thawdang lofum toge aikoi ki lol chakona ba khona ba state ki budget ta senpham ling na hapan lol chakot ba matham thin thali lairik mayam ba aikoi ki script da handotun lairik oina phothokna ba khona ba self mayam ba dargar oigane lol chokona ba thabak to ba sel jamna darkar oi sarkar tongan bahiram sinda chokona ba budget ta jamla ba senpam habagum lol chokona ba state ki budget ta darkar oi ba senpam aw kada bane english singa mag sapan marfutrani thogi agas ki tang kunda Manipuri lol bhar ki Sangbidan gi Nipan Suba settled the chang khibadage ngasi babu Manipuri language the state level celebration committee mairoi lob sing CSO sina Manipuri language de tharum tongan ba phum sita pang thok ton lakle tharum bang thok padana da language amasung script ki awat palei ripa loinana lonyan sing aikoi ki lon mohot sinna ba hona ba sange loinar Bharat ke select Manipuri lol jawdun leiriba asigi asoi ba dosu atoba patam da jungthok na ba hona se Manipuri lol na Bharat ki Sangbidan gi Nipan Suba settled san ki ba sahi ko Nipan Soroba phawwa lol ga mari lena ba hiram kya da awat apa kya am leiriba si pramak saru yamina dona lon chakona na ba hona binaba habasi pramak ki thawdang ne maleng gi na mama lon gi numit pangthok tuna hona ba khakna Manipuri lol chakot pangam loi state gi budget da matik sa basan pam hapan miyam gi apam pathabak to onthok pangam gane atopa pau madana Taliban sarkar sogat loi France Afghan miyam gi damuk lep kani India France na haigre Afghanistan ta dongna sarkar pairak pa Taliban sarkar laiba ka sina sogat palaite hawjogari pa fibam asla France na Taliban sarkar pa sogat na ba khana ba sulaite laiba ko da hawjog Taliban sarkar na Afghan miyam ta sathariba miyor minai abadi human right khongkau riba kaya asla laiba ka sina yengdun to mina lai thok pangam loi laiba ka si warfil ambo ipagal loina makeup mirau khulna thalle aige amarom da Bharat ki mapan thorom mantri Dr Joy Shankar Phongto kibada Afghanistan tu wariba fiba masi maleng milibak pun mana khangmina ba mathau tai
लेबाग अदुगी मियाम के दमक भारत लेपकनी हानदगिसु भारत अफगानिस्तान की प्रोविंस कुंट्रागा मरी चौखट थौरांगी मतेंग पीतुना लागे मसी अफगानी मियाम के दमक लेबाग असना मतेंग पांगखेबने हाउजिंग लेबाग अदुदा मियुट मिनै चथरिबा क्या असि मालेम के लेबाग पुनबकना पुनसिनबा मतम ओइरे आइखे अमरोमदा यूएस के सेक्रेटरी ऑफ स्टेट एंथोनी ब्लिंकन फोंदोखिबदा पाकिस्तान दा तालिबान की मतेंग पांगी अफगान ओरिबा फिबम अमदि पाकिस्तान की थवोंग कया असि लेबाग असना रिव्यू तौरे अमरोमदा अफगानिस्तान की कंदहार दंगरांसु तालिबान सिना रुपी अंगांसदा मियुट मिनै क्या चथदुना तामथिना फु सैबदगी कपलावे खोंजन पमने निनखि आइरे असम दा हि इलेक्शन बदा सेखिबा अहम सुरे असम की जोहर तलेबा नामाती खाता ही इलेक्शन बदा सेखिबा अहम सुरे ngarangsu hi aduda tongkiba thiba khangna lerapa doctor amagi haksang phangkhibadagi haujuk pabada punna bioi ahumge asiba haksang phangkhre laikhidaba singi bungda asam ke minister na piba ya pamateng purma pigani law thokre mizoram da myanmar da ki bioi lising amaga chamanga rom chanselakre haujuk myanmar da military sarkar na ku tawkhibadagi lepak aduda oirakli phibam ga mari lena haujuk pabada myanmar is lising amaga chamanga mizoram da chanselakre hairi amrom da haujuk military sarkar na faraga thamliba लाइबाग प्रो डेमोक्रेसी की लुचिंग ओंग सान चू की विचार चथागति तौरंबादो ओंग सान चू की हक्सांग की फिबम फगलक्तबदगी याइथोखरे आइरे हाउसुसु लाइबाग मफुम क्याद लानमी के रेबल ग्रुप सिंग अकनब मांगदा खुथोंगनरे पाउमिन नबा मसिन बनाउ अनिना स्केटिंग द इंटरनेशनल बुक ऑफ रिकॉर्ड सनबंगमग्रे इम्फाल की सागोलबन थांजम लेरकदगी हौजिक न दिल्ली की किसानगर बासंता कुंस न्यू दिल्ली 0070 द लेरिबा आरके ओंगबी मांगलंबम दाइना की मसानुपी अने आरके दाइनटी देवी अमसुंग आरके पियानसी देवी अनिना स्केटिंग इवेंट थंगना चाही ओम माइ पाक्तुना मेडल के लौब ngамखिबकिदमक लेमजनिंग ओरबा इंटरनेशनल बुक ऑफ रिकॉर्ड थंगख्रे आइरे The world record of maximum people skating multiple venue event as a worldwide event planners Indiana hokiba jun thagi kunda New Delhi da sindura pangthokibani masida sanaroi lising amaga chanipan marfudra manga saruya ke event asida skating da manipur dagi hokiba housing Delhi da leiriba pokminaba masinanau adi asina saruya badagi magogaiduna international book of record da sanbangam khibani aire international book of record salaba pokminaba masinanau ani isi international model ama oibita nadana social activist ama wariba mayanglamba daina ki masana pini magoyani asi international book of record asi disingani taragani pantalo kharbani aire अरुबेदा कंटेंट सिंग असिगे मरु एबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरिबा पुनमक पथागसरी चैनल असिना तमदा कानारबदि सब्सक्राइब तौबिद्रिबसिना सब्सक्राइब तौबिरमलैना लाइक एंड शेयर तौबिसु काउबिगदम तमकपो अमुखाना थागसरी